Akispani Imphal Nolini Devi na pau pajari ahanbada maruiba pau Mukhyamantri N Biren hairi PMJAY amasung Chief Minister gi Haksel gi tengbang gi health card pibagi thabak hayangdagi amuk haurakani Manipurda khwaidagi yamna ngarang COVID-19 na naba mioi tara siduna laichat asidagi sikiba apunba masing sani humputara humloi sure amasung leibak asida COVID-19 gi vaccine puthoknabagi damak sarkarna ahumlak suba package oina lupa koti 8 kaithokre Leibak asina malim gi laichat oiriba COVID-19 gi mayokta punna amata oina lanthingnari lamdam asigi miyamna sakhangnaraba mioi kayanasu lanpham asida mai paknabagi damak Akasbani Imphal gi ipau gi kuthangda mipum khudimakna araiba thawung ahum face mask uppa amaga phuttaruk lapnana leinaba maimit amadi khutsa toina hamdoktuna tarutana na thamnaba apil tawri Manipur gi saisakpa Arbin Soibamna COVID-19 dagi ngakthoknaba apil tawratuna hai Miyambu Arbin Soibam ne kokno na khurumjari hauji phawbagi oina COVID-19 gi vaccine puthoktriba maramna laichat asidi ngakthoknaba amata ngaiba pambai haragadi section by bisin oiri sarkarna laichat asi thingnaba khonariba amadi masigi mathakta lanthingnanaba kanna khonariba sida ekhoi punamaknasu bhab taminaduna laichat asidagi ngakthoknaba tangai fadaba akhangai singna pibiriba niyom ahum asi mayam punna ngakna chapminasi ekhoi khudingmakna yumdagi hek kanthorokpaga yumdagi mapan hek thorakpaga face mask soidana upsi sapon natrage hand wash sizinaduna kucha sengna hamdokshi amasung mi amaga gi marakta foot tarukki social distancing thamsi section ba haibesina ai isagi tanatana ekhogi nungsiraba imung manung amadi miyambu laichat asidagi kanbangam gadorubani amadi laina asi lanthengnabada ekhogi achoba thaudang ama oigadorubani haina aina miyamda paujel asi pijari punamakpu amukana khurumjari Haujik mapungoiba pau Mukhyamantri N Biren hairi Pradhanmantri Jan Arogya Yojana PMJAY amasung Chief Minister gi Haksel gi tengbang CMHD gi health card pibagi thabak hayengdagi makhatana amuk satharakani mahangna hai khudongchaba sing asi phangpham thokpa lairaba mioi singna Haksel gi card asi soidana launaba hotnabiu ana ayek yaurukpa matamda sarkarna piriba scheme sing asigi makhada layengnaba sel puthokpa ngamjadaba mioi singda chauna kanaba phangali scheme sing asi mai pakna thabakta onthoknaba hotnabada Vidhan Sabha Kendra singi mari leinaba MLA sing local body gi mihut sing civil society organization amasung mahiroi lup singna mateng pangbinaba Mukhyamantri na appeal tawri Manipurda khwaidagi yamna ngarang COVID-19 na naba mioi tara siduna laichat asidagi sikiba apunpa masing sani humpotara humloi sure Raijaki COVID-19 Command Control Room na ngarang numidang wedam thokiba zerol amada hai laikhidraba mioi sing adu Imphal West Jilla dagi mari Imphal East Jilla dagi ahum Bisnupur Kangpokpi amasung Ukhrul Jilla dagi amamamni Hariba matam asida COVID-19 gi anuba case sama humpamathoi thengnabaga loinana apunba positive case masing lising kunmari samapan tara yaure Haukiba pung kunmari da mioi sama marputara nipan naba phaduna discharge tawkibaga loinana naba phakiba migi masing lising kunmathoi samri amasure naba pharakpagi sangsa da marphu manga dasmik mapan amani Raija sida hauzik active case lising ahum sani kuntra taruk leiri Guru Nanak ki mapok kumon thoram leba ki mafam kaya da pangthoknari numit asiga mari leinana Manipur gi Rajyapal Dr Nazma Heptula amasung Mukhyamantri N Birena miyam mapungoina Sikh kangbu singda yaifa paujel piri Mahaki paujel da Rajyapal na hai Guru Nanak ki miteng amadi minung sigi wakhalon adu mipum khudingmaki pungning thogut na phomgi masakni Aikhoi punna awana taraba singi amadi mioiba jati gi yaifana ba hotna minarasi hainasu Rajyapal na hairi Mukhyamantri na mahaki paujel da hai Guru Nanak Devagi nungsiba machin mana oiba amasung santi gi wakhalon sing adu mipum khudingmaki thamoida phawba oirasanu Tauramasi pangthokpaga loinana mioiba masel gi marakta amata oina nungsi sana na hingminanabasu Mukhyamantri na appeal tawri Assam Rifles na Sandel Jilla gi Sajik Tampak ta ngarang lemna layengbagi camp ama pangthokre camp atuda COVID-19 laichat ki maramda akhang ahi kaya na wangangduna miyamda COVID-19 ki maramda ningthina khanghanaba hutnaki tabiriba pawsi Akasbani Imphal dagini Leibak asida COVID-19 ki vaccine puthoknabagi khongjangbu pungning thogatpa oina sarkarna ahumlak suba package oina lupa koti 8 kaithokre Senteng asi Biotechnology Department ki khutangda COVID-19 ki vaccine puthoknaba darkar leba thabak singda sizinakani
केंद्र की साइंस अमसुंग टेक्नोलॉजी मंत्री नहाई सेंफम असिना कोविड-19 की वैक्सीन पुथोकनबा होटनरिबा अमसुंग मखा ताना वैक्सीन सिंग अदु मियामदा फंगहनबगी होटनबगी थबकसिंगदा चाउना मतेंग ओइरकनी प्रधानमंत्री नरेंद्र मोदी ngasi mahaki lok sabha kendra varanasi da chatkani mafam aduda Sri Modi na Deva Dipawali kumai da saruk yagani corona laita sandorak padagi kuina saludraba matung tha taruk leidaga kashi da chatpa handaki asina ahanbani mafam aduda प्रधानमंत्री na tungan ba thorum kaya da chu saruk yagani प्रधानमंत्री na national highway 18 gi handia dagi raja talab phawbagi len taruk ki lambi amasu sangagani काशी विश्वनाथ टेम्पल कॉरिडोर प्रोजेक्ट जो प्रधानमंत्री ने यंगसिनगनी IPMSC ना अहानब थोक्सम अनोबी देवी मेमोरियल सॉकर टूर्नामेंट की विनर ओइरे यूनाइटेड यूथ ऑर्गेनाइजेशन सिंगजमई वांगमा बैगबती लेकाइना सिंदुना सथकिबा टूर्नामेंट असिगी ngarang सानकिबा फाइनल मैच दा IPMSC ना सलाम एफसी बोपांजेल अहुम सिनोदा माइथिबा पीखी COVID-19 की सतना कांगनुन ngakna pangthokiba loisinbagi thauramda Consumer Affairs Food and Public Distribution मंत्री थोक्सम सैतबर्ट सिंहसु सरuk yaki Imphal da ngasi phongba pause singi maroiba pausingi damak aikhoigi mihut Ngangom Kiran leire Kiran Thagachari Nolini Imphal ngasi phongba pause singda maroina phongnariba pau khar panba tarbadi COVID-19 gi mari leinama pau amasung Chief Minister na award phangbagi matangda BJP gi pau gi mifamgi pau singa sin haibatai Morning Bell da Rajas da Nomakakta da Kwaidigi Yamachang da COVID-19 na Nabami Tara Laikidre Haina Ahan headline Tauri. Imphal Free Fresh da Police na Salai Holdings ki bank account kuntra taruk tingjan kre haba pauna Ahan headline Tauri. People's Chronicle da COVID na Naba Dr. Manga Yauna Kwaidigi Yamna Mi Sikre Pung Kunmari da Anabu Kes Sama Humpumatoi Tianaki Sama Marputra Nipan Naba Paglaki Ukruldagi ahan bo oina siba thengnare haina ahan headline tawri Sanga Express English ta rajya gi oina khwaidagi wangba changda noma khakta da COVID-19 na naba mi tara sikre apunba sikiwa masing sani humputra humdoi shure amasung positive na lising kunmari samapan tara yaure haina ahan headline tawri Naharol gi thodang da Home Minister Amit Shah gi Manipur khongchat yaithokre December gi ani suba sayol phaw gi manungda laklaba yai haiba pawna headline tawduna phongli Congress Party ki DNA da Maribak Nungsibaki Wakal Yaudabana, Laibaki Lusimbasina, Makal Kayagi Award Punglakpada, Sinthanaba Ngamde Haiba, CS Bijoy Wapam, Pausia Siga Hanbalamai Pongli. Huyelan Fauda, Administrator General Singi Kaina Thorum, Yauroi Haina Haina Rekliba Karigino, MUG Education Department Kimio Karana, Administrator Bukam Tengna Waro Re Haina, headline Toduna Fongli. Sanga Express Manipurida, Oxing Sirikliba swine fever nani habiga chingnaba leire haba pau headline tawduna phongli record oina tara laikhidraba sani humputra humdoi shure haba pau na pau siga hanba headline tawri pongna phamda prime minister na tara nipan so pukningi wa miyamda thamkhre lebak asida lo singi anobu loksing siamduna lomi singi awabu ko le haba pau na ahan headline tawri Angangi doctor Athopam Naran Babu COVID-19 na nabadagi laikhidre haba pau masu pau sigi ahan lamai da phongli Sana Lebakta COVID-19 gi zero surveillance ngasidagi horagani haina headline tawduna phongli Senjat Thumja Tawgi Thong Lumna Lawi haiba Desaungi Wapam Amasu Pausia Sigi Ahan Balamai Phongli Isel Express ta award phanglaga Congress na khosaunari ba karigino CM da pirakpe award miambu ikai khumnabani haiba Bijoy Wapam headline tawduna phongli Irai Bakta Chief Minister na award phangbada Congress ki asaubi oire hena chawbe award phanglabadi hospital yogadori haiba BJP ki wapam headline tawduna phongli Nolini Thagatsari Kiran Loisilakpada COVID-19 dagi ngakthoknaba face mask upa phutaruk lapnana leiba khutcha amadi maimit tarutanana thamba haiba achamba thawong ohumasi ngakne chatpinaba amukhana ningsingjari aroibada maroiba pau amukhana मुख्यमंत्री एन बिरेन हाइरी PMJAY अमसुंग चीफ मिनिस्टर की हक्सेल के टेंगबांगी हेल्थ कार्ड पीबगी थबक हयेंगदगी अमुक हौरगनी मणिपुर दा ख्वाइदगी यामना ngarang COVID-19 na naba mioi tara siduna laichat asidagi sikiba apunba masing sani humputara humdoi sure amasung leibak asida COVID-19 ki vaccine puthoknabagi damak sarkarna ahumlak suba package oina lupa koti 8 kaithokre pauloi jare